Hayengdagi hogduna tongan mafam tarahumdoida pangthokadoriba Sangai Festival gi main venue oriba Moirang Khunou gi Sangai Ethnic Park gi semgat sagatliba singgi pibam ngasi nungthil Chief Minister Nongthombam Birenna hakthengna chatuna ingsinkhre. Sangai Ethnic Park asigi loisindriba amadi awada pasing hayeng ayu faubada loisinaba CM Birenna mari leinaba singda haikhre. Ngasigi yengsin khongchat aduda Moirang SC MLA T8 Santi Thanga SC MLA T Robindro loinana LDA gi Chairman M Asni Kumar amasung atai official singsu saruk yaki panba yabadi festival asigi main venue su oiriba hauzik yamna kana semgat sagatliba Sangai Ethnic Park asi hayeng ayuk pung 13 tabada Chief Minister Nongthombam Birenna sanggaduna miyamda khutsinagani thauramatuda Minister Singh Govindas Konthaujam Nemcha Kipken Ledpau Haukip Kasim Basum Rajya Sabha ki MP Maharaj Leisemba Sanajauba amasung Tourism Corporation ki Chairman su oiriba Langthabal AC ki MLA Karam Syamshu saruk yagani Nungthil pung ani taba matamdana Union Minister of Tourism Culture and Donor J Kisan Reddy na athoiba mitung oiduna Sangai Festival 2022 hogdokani